Tabiriba Madimiteng Tabiriba Sungo Ahanba Maktada Ikai Kumnajari. Ngasisu amuk Makitamak Pujar Liba Flamasuki Mumming Big Ass Spider. Hariba Flamasi 2013 ge October 18 da release Tokiba science fiction amasung horror based Toba film amani. Flamasi Horakpada Los Angeles ge Mafam Amada Miamna Tawai Hingnana Bachenerame. Mafam Masida amang atakaya Toklame. Awangba building amada yamna chawa spider amana amang ata adu thokhan bani hariba sowi spider adu hatna bagidamak helicopter kayana question duna honarami matang asidagi sin sense tawduna thawdok thokliba asigi mamangi sinda ulai Alex kawunupa amana nupi amagi mayumda uchi phabalai Alex na yum adudagi uchi adu pharba matungda yum adugi nupi aduna harawraduna Alex ta cake ama pirei Tanja aduda nupi aduna Alex ki masada spider ama urami nupi aduna spider adu Alex da yenghali Alex na spider adu ubada khangi madude spider adu mahu chenba spider amani haiba nupi aduna chapal lokthokuna spider adu hatna batawrami madude spider aduna Alex da chuglai maram asidagi Alex na hospital amada laktuna yenghalami hospital asigi lab amada doctor ama lerami Lep aduda asiba hakchang ama kupsinduna lerami asiba hakchang kupsiliba cover adu tapna lenglai maduda doctor aduna angakpa ama faurami doctor aduna cover manungdagi lenglakliba adu karino haina yenge tawbada mai adu khanghoudana mutki tanja aduda doctor gi mananganda achobu spider ama karaktuna chuglai doctor aduna hospital adugi fire alarm adu khonghalami hospital aduda fire alarm khonglakpa aduda miyam adu pakhatnarami tanja aduda doctor adu leptagi thoklaklaga hospital asigi owner gi manakta laklaga hari aingonda achoba tin amana chikre tin adugi makhong adu spider gi makhong male wahi asi kana amatana thajaramde Alexu manakta lerambadagi doctor gi wa adu taraga thajarami Alex na owner adugi manakta changlaktun hari doctor asina haribasi asumbani spider kharadi ashengbagi oina chawbu yawi karigumba aigi bill asi pay tawbirabadi spider adu fangnanaba thibada ai mateng pangba ngamgani Alex ke wa asi owner adun yarmi Alex na kulai khara puduna hospital aduge lep adu da laklaga spider adu thirami Alex ke mateng pangnana bahaiduna hospital aduge security amasu leirami city asimaktada army singna karigumba ama thiduna lerami ngai hak leraga major amasung army singna hospital adu dalai Alex na spider adu thibada asi bakchang adu spider aduna chathiduna leiramdre asumna Alex na mathang thirakpada lep adu gi thongnaw adu hangdoktuna lerami maram asidagi khangi madude spider adu thongnaw adu dagi thokre haiba Alex na masada protection tawtuna thongnaw adu dagi spider thiba changlami asomdana major na hospital owner da hairi hospital asida soibadagi anaba misak ama yaukre misak aduda sokpada atai misingda su sandokpa anabani hospital asida anaba misak ama lerami mana leiriba room adugi thongnaw dagi spider adu sangsilai aduga anaba misak adu yamna sathina halami Alex na spider adu thiduna lakpada spider adugi mahum achoba ama thengnarami Alex na hana asigumba mahum asi amukta thengnakhidri Alex na spider mahum aduda soktunu yengba matamda makut adu napsinki Alex na spider mahum adudage kanna honaduna nanthoklammi Alex na spider mahum adu yenglaga khanglai madude spider asi achamba spider nate haiba asomda major amasung makhoigi team aduna lep aduda laklaga spider na chakiba mi adu yengbada makhoigi maraktage professor amana asiba adu spider na chakibani hairi army sing aduna thirakliba adu hariba spider adu mangi miyamna kidana bahaiduna makhoina wa adu lolambani professor aduna spider aduge maramda hairi aikhoina spider adu halaugadabani karigumba ikoina halauda taragadi spider adu pung kun marida masagi chawba adudagi saruk mari chawba hengat khragani asumna pung kun mari khudingi maki stage mathang lankatuna chawba hengat kadoribani Alex na spider adu asum thidunu lakpada Alex ki mamang dalermi ngai hakki matungda spider adu chenki Alex na amuk thibada spider aduna tunglomdagi Alex ta attack tawrake haina sangsilai
Tanja aduda Major ga lakminabi Carly kawi nupi aduna spider aduda nongmai na kaplami maduda spider adu pipe amadagi chenthokki Carly na Alex po Major gi manakta puraklami Major na Alex da spider adu gi matangda hangbada Alex na khumlai spider asi yamna chawi yamna sathi aduga yamna susingi Tanja aduda professor aduna spider adu hena chaukhatuna second stage yokre Mathangi pung kun marigi matungda amuk third stage yaukragani haina hairaklammi wa adu Alex na taraga yamna ngaklammi aduga hanglei karino toriba sibo Major na paukhum amata pidana Alex ta mafam adudagi chatkhina bahairami Alex na spider adugi matangda wari pumma khangnana bahaiduna mafam adudagi chatkhi Alex ki mateng pangnana ba security adusu Alex ka loinana lakminnarami Ngaihak leiraga social network ta video ama viral oiri madudi fit taruk muk wangba yamna chawba spider ama leire haiduna video adu uraga professor aduna spider adugi third stage yokre haina hairami tanja aduda Major da nupa amana phone tawraklaga spider leifam adu hairaklami Major na task forcing adu puduna hairiba mafam aduda lai mafam aduda spider mahum mayam ama leirami adubo spider adudi leiramde tanja aduda makoina khanglami madude spider adu park amada changkhre haiba maramasina makoina mafam adudagi thoglakki park aduda miyoi kaya ama leirami spider aduna park aduda mi ama hatpa hori aduga amuk nupi macha ama hatke tawbada nupi macha adu mafam adudagi thokki asumna spider aduna park aduda thoglaktuna miyoi kayabo halami aduga kaya amana farami spider adu kiduna miyam adu generami spider aduna angang nupa macha ama hatnanaba tanarami tanja aduda Alex mafam aduda yoksilai aduga spider adu makhoi gari adugi matungda tana handuna park adudagi thokhalami spider aduna tanarakpada security aduna nongmaina kapi adubo kari amatadi kanaramde tanja aduda Alex ta Carlina call tawraktuna hari Aikoini spider adu hatnaba mamangda leire nakhoi thaidoktuna chatkro Alex na gari adu khamnaga chenthokuna leirami aduga army sing aduna leptana spider aduda nongmai kapsilami spider aduna gari adu army sing tamna langsilamlaga army sing adu lana chongduna jungle amada chensinki Carlina magi tim singa jungle aduda changduna spider adu hatpa chatnaba haiduna tawringaida Alex na masu jungle aduda lake haina haibada Carlina yaramde Carlina magi tim galoinena jungle aduda changlatuna spider adu thirami makoina jungle aduda chatpa adu camera gi matengdagi Major na uba fanglami Carlina spider adu asum thiduna rakpada spider aduna Carly gi tim adugi miyoi sing adu mathang hatki Carly su maki makut adu spider mahum amada panthiduna leirami tanja aduda Alex laktuna Alex na Carly gi makut adu spider mahum adudagi lauthok pirami spider aduna Carly amasung Alex ta attack tawnanaba sensilakpada security aduna nongmai leptana kapsilami aduga makhoi ahum chelai spider aduna tanaraktuna Carly bu faduna poki Alex upai amata lehaude aduga Major gi manakta laktuna Carly bu kannana bairami Major na khale madude spider aduna Carly bu halam nagani haina tanja aduda professor aduna spider aduge stage 5 yaurakadure haina hairei wahi asi taraga Alex na yamna sauna hanglei karino stage 5 haibade aduga spider asina asuk yamna sathiriba asina karigino professor na khumlei aikoina experiment ama tawnana bahaiduna asiba hakchang ama puraki maduda spider na mahum semlami aikoina test tawnana bahaiduna alien gi DNA bo growth hormone oina sijanarami maduda aikoigi experiment adu fail oiki aduga spider asina lepa leitana chawkhatkibani stage 5 yauruklabadi spider asiga chawba manana amuk hana reproduce tawruklagani maram asina spider asi athubada halaugadabani News ta spider asina city tamna chatuna mi singbu hatuna amang ata kaya thogali haina hairaklami spider aduna yamna wangba building amada kakhalami sinna simangni film gi ahanbada utkibadu Major na spider aduda air strike haibadi helicopter dagi attack tawnanaba order tawrami air strike asi tawrabadi spider asiga loinana building asisu pumtum tumgadawribani
Maram asina Alex na Major da air strike asi tawdana ba hairami. Adubo Major na Alex ki wa adu tadana Alex po mafam adu dage tan thoki. Tanja adu da Major gi mi amana building adu gi maramda Major da hairi. Building asida spider asigi marum mayam ama koktunu lay. Aduga macha olakpada masa sing aduna chana na bahaiduna miyoi kaya amasu faduna thamle. Miyoi sing adugi manungda Carly su yauri. Carly hingle. Pau asi Major na Alex da hairaduna minute kun mangagi matam pirami. Minute kun mangagi manungda building adudagi Carly bu kanduna puthorak na ba hairi. Alex na Carly bu kanna ba building adudalai. Professor na Major da hairami. Ngayak ki matungda spider sing adu marumdagi loina magthoglak lagani. Maram asina matam mangandana air strike tawduna spider asi hatkro. Professor gi wa asi Major na yaramde. Maramdi building adudagi Carly amasung atoppa miyoi singbo kannana bahaiduna. Alex amasung security adu building aduda yoksinduna building adugi top floor da kakhale. Floor aduda spider marum mayam ama koktuna lerami. Amasung miyoi kayaso phaduna thamlami. Alex amasung security na miyoi sing adu thaduktuna kanbirami. Amasung Alex na Carly su lauthoklami. Tanja aduda spider marum sing adudagi spider masa sing thoklaktuna makoida attack tawrei. Makoi sing aduna mafam adudagi sen thoraktuna thoglakhi. Aduga building aduda air strike tawi. Maram asidagi asoba spider adu awangba building adudagi makhada taduna lerami. Madu uraga mayam punamak yamna harawnarami. Major na Alex da building adudagi mayam adu kalakpagi yamna thagalami. Tanja aduda spider adu hagutuna lepkhalai. Madu uraga Alex na security aduda rocket launcher pirakna bahairam laga spider tam na chensinki. Security aduna rocket launcher adu puduna laklaga Alex ta piki. Alex na spider aduda rocket launcher aduna kapadagi spider adu siki. Madu uraga mayam punamak yamna harawnarami. Ngaihak leraba matungda Major na Alex ta phone tawraktuna hairi. Atopa kudong tiba tawdok amasu leire. Yamna chawa crocos amasu building amada spider na kaba adumna kaduna leiba CCTV da uba fangle. Asumna pawa si tamlaga film asigi aruiba saru oiki. Film asigi ani suba part puthorakpagi hin ama piduna asumna loisinki. Mathangi nungairiba film amada mayam punna amuk hana thengnaminasi. Ngasigi oinadi pumnamakpu ikai khomnajaraga matang asida tension jari.